ngasi nungdaram phong khipa tongan tongan sefong singdagi maruiba pausing khongocharaga mayamda share tawjage anbada CM Biren negative oide Manipur Chief Minister N Biren COVID-19 positive oiduna nahan makai home isolation tawduna leiramba du ngasi test tawba matamda negative oide haidi pausi esiga Chief Minister N Biren ga wari sanaba matamda maana phongdokhibadi ngasi test tawbada negative oirabanina hayengdagi hauna lebak miyamgi thabak mapung phana tawba hauragani loinana December 2 da irang thongbu RCC bridge oina sanabagi urep uyung tamnabagi thoram paikhatlagani hainasu phongdokhi haina pausi esna makhatari Makasa Tharak point atop a power manama reserve forest uyan thatpa thingba sangluba Thobal forest official sing miyoi khrana nongmai utuna tanthora Waithau protected forest area gi manung sana sanam sandrok khungi mamang thangba sarukta leidiba singi sarukta hoba usan pambi amadi atei u pambi sing sakhangdaba miyoi khrana tha ani ahungi mamang digi hauna tumna yanthatle haibigi pau phangbadagi ngarang Thobal forest division gi team amana singi saruk asida yengsinba lakpada sakhangdaba double barrel nongmaina singba paiba miyoi khrana forest department gi miyoi sing aduda damka tawduna tanthorakre loinana forest department gi official sing aduga punna loinarakhiba umangkanba pamba NGO amagi miyoi singdasu utup watup sijinaduna furakre hairi pausi esina phangba pawgi matung inadi kairau kendra gi manung sana leiba janam sandrok khungi mamang thangba sarukta leiriba reserve forest ki sarukta miyoi kharana handa usan pambi sani gi mathakta yanthatkre maduda natana mafam maduda u khainaba palong semduna u singadu khairaga hondokpagi thabak satakre leptana u yanthalakpagidagi haujikti singmagi sarukta pungko kokpagi phibamda leire reserve forest asigi manungda leiriba usan pambi sing yanthatpagi paw si phangbadagi ngarang Thobal forest division gi team ama singi saruk aduda satuna yengsinanaba honakhi loinana sakhangdaba singna yanthatliba u singadu handoknaba sakhangdaba nongmai paiba miyoi khara khomjilaktuna forest ko official singna nongmai utuna kian khanganbagi thaba sathaduna tanthorkhibani hairi yamna nungai tribri Thobal division forest ki official sing aduga loinana singol adubu kanba pamba NGO kangbu amagi miyoi singsu sakhangdaba nongmai paiba miyoi sing aduna utup watup na kanduna phubudigi asu apanakhi thaudo asigi matangda Irilbung police station woka chirol amasu pisinkre hairi forest department ki phangwa pawgi matung inadi Waithau protected forest ki manung saliba sanam sandrok khulgi mamang thangbada leiriba singi saruk sing asi Indian Forest Act 1927 gi makhara protected forest area oire hana lauthokre loinana Manipur Forest Rule 1971 gi matung ina sarkar gi lamhaibadu oire Supreme Court ki matung ina su protected reserve forest ta horibu usan pambi sing yan bayadi haibelei adubo sakhangdaba miyoi khrana khutpu siamlaga reserve forest asida horibu u pambi sing asi lepa leitana yanthatpagi thabak satharakhibani haidi pawo sinai hiramasigi matangna forest and environment department gi principal chief conservative of forest asu reserve forest asidagi u yanthatpa asigi matangda report tawkhre loinana mara leiba miyoi sing masak khangdoklaga ain gi oiba thabak sapsana lokholagani haibagi thajaba su pirakle haidi haina pausi sina makhatana phungdorokli marak thana yamna ngakningai oiraba paw mana mayam positive oiraba nan local ama cycle tongduna laklaga UNACCO da mahakna leigedaba mafam kadaidano hanglare yamna ngakpa thawdo ama oina COVID-19 positive oiraba nan local amana ngarang nungthilpung ohum makhairom taba matamda COVID care center oiriba UNACCO school da cycle tonglaga lakhre loinana ma ke layeng pum mafam pibiu haina taksinki hairi Hauji COVID care center oiriba UNACCO da leiriba nan local asiga pausi asiga wari telephone da wari sanaba matamda phongdorakhibadi ma Orissa gi Chandrapara district ki manung sanba Tandadar khungangdagini ma ki maming Sursan Khandiya kawi ma masagi sei kungatere sure ngasidagi sei mari rongi mamangdagi impal laktuna naga mapal singjabung lairakta baragi ka amada leibani mahaki sinphamna pipe fitting tawbani mahakna hai ngasidagi numit humni gi mamangda maki masa nungairaktabadagi Rajmidi city da satuna COVID-19 test tawki maduda positive oire haba confirm tawki matungda ma kadai da satuna layengadabano haiba khangkhide COVID care center oiriba UNACCO gi maming asi hana mahakna takhibadagi ngarang nungthilpung ohum makhairom taba matamda mahaki cycle tonglaga UNACCO school tamna lakhibani COVID care center asi yoraba matungna center asi buran tawnabagi damak lairiba staff sing mahaki laifam pibina ba haijakhi masigi matungna mari leinaba staff sing mahak center asigi
staff floor da laifam piduna ngarang dagi leire haina phongdokhi yamna ngaklibadi mahna positive oiraba matungna kariguma makhal amatagi section tharang laukhatana UNACCO tamna lakhiba aduni oiriba phibam asina takpadi positive oiraba miyu amabu health department ki mari lenaba authority na kariguma makhal amatagi section tharang amata laukhataba asi miyamna penadre नियम की मतुंग इन पॉजिटिव ओइरबा मियु एडु सेक्शन थौरांग के थपक लखलगा एम्बुलेंस न चिंगबदा पुरगा कोविड केयर सेंटर दा थंबिगदबा दु तौदबदगी नन लोकल असिना मसागी पुंसी कंजनबगी दमक साइकिल तोंगलगा यूनाको कोविड केयर सेंटर दा लाखिबनी हाइरे हनसु पाउक्सिएसना मखाताना फुंगदुरक्ली अतोप पावमना ngasi निमित तरानी मोइरांग केंद्र पुंप सिंथा लेपगी खुंजंग चंगसिलंबदु एमएलए न थुगाइदुना दुकान हंगनखिबबु पेनखिद्रे मोइरांग केंद्र द लेरिप तोवान तोवान सिविल सोसाइटी ऑर्गेनाइजेशन मरी न मिफम पांगथोक्तुना ngasi नवेम्बर 13 दगी हौना निमित तरानी मोइरांग केंद्र पुंबा सिंथा लेपगी खुंजंग चंगसिनबदा मोइरांग केंद्र की एमएलए ना पुलिस की मतेंग लौदुना सिंथा लेपगी खुंजंग थुगाइदुना दुकान सिंग थोंग हंगनखरे मोइरांग केंद्र की एमएलए की थवोंग असिबु मोइरांग केंद्र द लेरिबा तोवान तोवान सिविल सोसाइटी ऑर्गेनाइजेशन मरी न पेनदबा फोंदोखरे हंदक मोइरांग केंद्र द कोविड-19 पॉजिटिव ओइबा मिगी मसिंग खंगहेन हेनगलकपगा लोइनना कोविड-19 सीबा मियोय योरकपदगी मोइरांग केंद्र द लेरिबा सिविल सोसाइटी मरी हाइबदी केगे मोइरांग अपुन बलुर ऑल मोइरांग कोविड-19 वॉलंटरी कमिटी मापिल मोइरांग अमदी मोइरांग वाकर एसोसिएशन वारेब लौदुना ngasi हौना निमित तरानी सुपना सिंथा लेपगी खोंजंग चंगसिनबा होकिबने अदुबो मोइरांग केंद्र की एमएलए ओइरिबा पी शरना मियामना लौखिबु वारेब अदु थुगाइदुना पुलिस सिजिनरगा मोइरांग कैथेल लैबा दुकान सिंग हंगन की हाइदे ngasi युक्तिगी हौना अपुनबा कमिटी की मेंबर सिंगना मोइरांग कैथेल अमदी केंद्र सिनबा तुंगना सतुना कोविड-19 दगी ngakthoknaba चिक्सिन थरंग लौखतनाबा अवेयरनेस पिखि लोइनना निमित तरानी सिंथा लेपगी खोंजंग चंगसिनबियो दुकान थोंग हंगबिगनो हाइकी अदुबो मियामना संगसिलिबा खोंजंग असि करिसु लैतना खंदुना मोइरांग केंद्र की एमएलए ना पुलिस ताकतुना नामफुदा मोइरांग कैथेल अमदे अकोइबदा लैरिबा दुकान क्या पुलिस ना ngakलगा हंगन की हाइदे पावसिनाय मोइरांग की एमएलए ना सथरिबा थवोंग असि यामना नुंगाइति मियामबु कोविड-19 की खयाता ताजरगसनु हाइबगा चप मानै मखाताना मोइरांग केंद्र की मनुंग कोविड-19 पॉजिटिव ओइबा मियोय अमदि सीबनाबा यरोलबदि कनाना दायित्व ओइगदबनो हाइबसु एमएलए ना खंगफम थुइ लुप मरीन नुमित तरानी मोइरांग केंद्र सिंथा लेपगी खुंजंग चंगसिनबा फिरेप लौखिबदु कोविड-19 लाइसतगी कन्नबा होटनबनी हाइबसि एमएलए ना खंगदबसि लेबक थीबनी हाइरे हैना पाउक्सिएशन सु मखाताना फुंदोरक्ली तोप पाव मनम कमजोंग डिस्ट्रिक्ट युआर हाबदगी ngakthoknaba mock exercise पांगथोखरे मणिपुर सरकार की रिलीफ एंड डिजास्टर मैनेजमेंट डिपार्टमेंट की मियंग मखादा ngasi kamjong district स्टेट लेवल mock exercise on RQ की थोरम earthquake of magnitude 6.7 Richter scale in Indo-Myanmar border region of Urkhul district की हाइब थीम असिदा युमफम ओइरगा पांगथोखिबने लोइसिलकपोइना पाव अमना कोविड नाबी एमएलए नुपी सीरे बीजेपी की लुसिंग बिसु ओइरिबी अदुगा राजधान की एमएलए किरण महेश्वरी मा की सैंपल टेस्ट तौबद कोविड-19 वायरस पॉजिटिव ओइखिबदो गुरगांव द लेबो हॉस्पिटल दा सीरे मार्क्स 85 सुखरे किरण महेश्वरी राजस्थान एमएलए अहुमला ओइरगलिबिनी महाक ngarang numida laikitabani राजस्थान लेगांगना नौना लेसत हेनगलकपसि येंगलगा डिसेंबर अमादगी 39 फावबा नुमिदांग पुंग 9 दगी अयुक पुंग 3 फावबा डिस्ट्रिक्ट 13 गी हेडक्वार्टर टाउन सिंग कर्फ्यू थमखरे कैथेल सिंग थबक सुफम सिंग अदुगा लालोट इतिकी कॉम्प्लेक्स सिंग नुंगथिल पुंग 8 दगी थिंगजिननबा यथंग थोखरे हैन पाउक्सिएशन मखाताना फुंगदोरक्ली ngasi gi oiba covid-19 update punna miyoy ngasi nongmun miyoy sa mo kunthraga manga covid-19 positive oire myam adugu ngasi covid-19 positive oihiduna laikhidaba miyoy masingsi punna nipani so hairi amasu ngasi covid-19 dai phagidai discharge tokiba miyoy masingna sambo humfuga manga ne amasum hauji gi oire recovery rate si 86.10% oire hain covid-19 update status na makhatana phongdorori aduga myam horen pung mapan khre helak padai soidana update pizarake Amaya Madufong, I'm in thank you.